India da lairiba yumthong khudingda mai fangangadoriba Sobhagya scheme Union Minister R.K. Singh na Manipur da so hawdokre. Donor Ministry ki Director Ravindra Chaudhary na Moreda Semgaliba 132 by 33 kV substation yang sinkre tha ahum mari manungda loisina ba MSPDCL da khangankre. Myanmar amadi India ke International Media Interaction Program da lambi thong amadi lalolitik chawkhathanbada journalist singi chawrba thaudang lai haina fongdoknakre. Imphal East Commando na lona tinkraba lalholok RPF PL ki cadre ni amadi nupi overground worker ani khulai ga kona na thongju da gi fagat khre. Amasung Malem ki kaithel da lupa lakh tara mangarom oigadaba WY tablet piece listing tara Imphal East police na andro parking dagi fagat pangam khre. Mayam bukurum zari adom ni yang biriba se Impact News ni. Ay bidyarani tingu zamna pungja ase fawbagi maroiba pausing miyam da pisari. India da lairiba yumthong khudingda mai fanghangadoriba Pradhan Mantri Sahaj Bijli Har Ghar Yojana Sobhagya scheme Manipur da su Union Minister of State for Power and New Renewable Energy R.K. Singh amasung Chief Minister Nongthombam Biren Singh na hawdokre. Scheme adu hawdokladuna Union Minister of State for Power and New Renewable Energy R.K. Singh na Manipur da English ani taramapan gi March tha fawbada yumthong khuding da mai fanghanbada natana pung kunmari mai fanghanba oithoklagani haina fongdokre. Thauram adu da Singh na makhatana Sterasi mai gi lamda yamna yangna khumang chawsile. Sterasi da chahi kharagi mamangda chada nifu mari gi changda mai Manglam badu hozikti phanayam na hanthare. Lakadori bachahi ani dadi chada taramanga da hanthahan mangamlagani haiki. Chingmairong da laiba Hotel Classic Grande da pangthokiba scheme hagdokpagi thauramadu da Power Minister Thongam Biswajit, Union Minister of Power amadi Manipur lengaki makok thongba official sing amasung miyoi kya na sarugyaki. We've already provided money for separating the feeders, for providing transformers, for providing meters. Whatever additional money is required, we shall provide. Some more power is required. The Power Grid Corporation of Government of India is constructing some bays and some transmission lines so that more power can be brought to Manipur. That also I will expedite so that your power shortage can be done away. Thauramadu da Sarugyakiba Chief Minister Nongthombam Birenna Prime Minister Narendra Modi na hawdorakliba scheme asina lairabadagi lairaba fawbada mai fanghanba ngamlagani. Manipur gi athapa amasung maning hanjinba mafam singda mai phanglamlagani khallubani adubu phangdabana yamlamle. Manipur gi su scheme asigi makhada rural area gi yumthong lakamaga listing phunfunithoi amasung urban area gi yumthong listing taramangarom mai phanghalagani haiki. Improvement hana da gisu improvement lerami mai Manipur da hana da gi fanaba tormi hai bese hana gi government na torumba afaba dum phai hari yes tormi but madu gi walahuri ba pon mayam men khatba so out of 5 lakh 7 household da 7000 household da bese 4 mama torumba 1.7 mama le operate high road was a quite on how race aduna I may have put a Prazana Nungai Dudu, Madu with the Quina, Prazani Nuainava, Prazagi, Nungai Dudu, and Nuaizana, we comment to the I am Nasit Haza, but some beautiful Punama, with Mananzaroy. Donor Ministry ki Director Ravindra Chaudhary nangasi Moregi Ward number 9 da Semgat Liba 132 by 33 kV substation ki fibam yengsin kre. Tha ahum mari gi manungda substation ase saba loinaba Director Ravindra Chaudhary na khangan kre. Ngasi MSPDCL ke manager KS Menon yauna yengsin ki baduda Director Ravindra Chaudhary na hai hauki bachahi aniloma sida Manipur da mai gi fibam yamna fagatle. Manipur pumbagi mathau taba mai gi changdagi hena puthokpa ngamle haiki.
mahakna makhatana hai matam kharagi mamangda Manipurda nongmada pung 10 khak mai pirambadu haujikti nongmada pung 20 piba ngamle Manipur gi tongan ba manung hunjin mafam singdasu mai fanghanba ngamle amasung mai chang wangna puthokpa sina atopa state singdasu mai yonba yabagi khudong jaba fanglaklagani haina Dona Ministry gi Director Ravindra Chaudhary na phongdokhi Nakal Amaromda Moregi Ward number 9 the Semgatliba 132/33 KV substation asina Myanmar gi tamu yauna tongan mafam kayada mapung fana mai fanghanba ngamgani haina phongdokhi 132 केवी ग्रिड सब स्टेशन आ रहा है मोरे के अंदर ये यहाँ पे बहुत बड़ी फैसिलिटी होगी वैसे भी मणिपुर के अंदर लास्ट कपल ऑफ ईयर से पावर सिचुएशन इंप्रूव हो रही है रिक्वायरमेंट है मणिपुर के अंदर पावर की इससे ज़्यादा पावर अवेलेबल है अवेलेबिलिटी इज मोर देन दी रिक्वायरमेंट ऑफ द पावर जैसे पहले 10 घंटे बिजली रहती थी एवरेज तो आज की तारीख में 24 आवर्स बिजली अवेलेबल है मोरे के अंदर रिमोट प्लेस होते हुए भी यहाँ 132 केवी ग्रिड सब स्टेशन आने से पावर की रिलायबिलिटी बढ़ जाएगी मणिपुर इस पोजीशन में हो सकता है कि अपना एक्सेस पावर वो बाहर सेल कर सकता है और मेरे ख्याल में विद इन 3-4 months ये प्रोजेक्ट कंप्लीट हो जाना चाहिए Myanmar amasung India ni gi marakta ngarang gi hotel Imphal gi sangai hall da chatharakiba numit ni gi inter-regional media interaction program masaloisin kre Manipur Tourism na sponsor tawduna Department of Information and Public Relations DIPR Manipur amadi State Level Committee for the ACIS Policy in Manipur ga khutsamnaduna interaction program adu pangthokhibani thauram adu gi nungthil gi session da Media's role in promoting connectivity and trade between Myanmar and India haiba hiramda interaction program adu chathaki hiramasida Editors Guild of India gi General Secretary Prakash Tuvena moderator oiki loinana interaction program adu da sarukyakiba Editors Guild Manipur gi General Secretary Rupachandra Yumnamna Myanmar amasung India ani gi laloliti ki thabakta hena mai pakna changsin bangamlabadi Myanmar da natana Manipur amasung India ge North State singda yamna chawna kanaba piba ngamgani haiki hiramasida Myanmar amadi Manipur ge journalist singi chawraba thaudang lei haina su phongdokhi Myanmar ge site ge Myanmar Journalist Network ki mihut Jo Khan Henna phongdokhibada Myanmar ge miyam nasu Myanmar amasung India ani gi marakta lalon itikki thabakta hena fagatpa mari thamba pamli pumnamak asimai pakna pangthokpa ngamnabagi-damak laibak animaki journalist singna punna hotnaba amadi mateng pangnaba mathau tai haina phongdokhi The Myanmar media must be responsible in that it makes the people, it makes those who are ruling understand the importance of India's ACIS policy and coordinate with India in such a manner that the trade deficit that India is trying to remove, which is in billions of US dollars, goes through Myanmar, and Myanmar is beneficiary. And along with that, we in Manipur also hope to benefit along with you. Sangai Festival gi Jackson Thaurangi Sargoina Thiba Humbagi Thabak Chathabadangasi Imphal Commando na aina thinkraba Lalhulup RPF PLA gi kadarani amadi Nupi overground worker phagat khre Miyoi sing adudagi AK-56 rifle ama magazine manga kapa yariba AK-56 rifle maru tara manga lathot gun ama lathot cell tara repair tauriba 9mm pistol ama SIM card yauriba mobile phone ani amadi nongmai sabada sizinaba khutsu khulai kharasu fagat pangamkhe fagalaba miyo emadi polam singadu porampat SP office da pomistigi mamang da puthokhi ngasi fagat kiba kadarani adugi maming Naurem Bhumi Singh chahi nifumari apokpa laikhidraba en ibochau Pechulampa Kha Naurem lekai amadi Konsam Joy Kumar Singh chahi nifutaret apokpa giming laikhidraba K Babudon Singh Thongju part 2 dagini aduga overground nupi worker ani adugi maming Nauremongbi Premila Devi chahi kuntra taret Mapuroibagi maming En Bhume Maitai Pechulampa Kha Naurem lekai Hoidromongbi Jibalata Devi alias Maunau chahi yankhai mari Mapuroibagi maming laikhidraba H Ingo Thongju Pechulampak Imphal West gini Paumi Singh unabada Imphal SP Kabib K na hai
थाजब याबा पाव अमगी मतुंगिना इम्फाल वेस्ट की मनुंग चन्ना थोंगजू पेचुलंपाक्ता इम्फाल ईस्ट के एसपी कबिक केगी सुपरविजन मखादा सिंगजमई पुलिस स्टेशन के इंस्पेक्टर लुनथांग वाईफाई न लुचिंगबा कांगबु अमगा लोइनना इंस्पेक्टर मोहम्मद रजीब खान लुचिंगबा इम्फाल ईस्ट की कमांडो की कांगबु मना हाइरिबा मफम असिदा थीबा हुंबगी थबक चथबदा हाइरिबा पोलम सिंगसी फागतखिबनी चथरिबा संगाई फेस्टिवल असिगी सरुक अमोइना थोकहनिंगदबा थौदोक थोक्तनबा अमुक मखाताबा थीबा हुंबगी थबकसु चथखिगनी हाइना फोंदोखी got the information about the movement of some PLA RPF cadres. So accordingly they have rushed to the location. They have caught 2 PLA cadres along with 2 overground workers who are women cadres who were used mostly in transportation of these weapons. 2 women overground workers. These 4 cadres and overground cadres were arrested. From their possession, these arms, some tools used for repairing such weapons also recovered. All those people arrested and recovered items, seized items, will be handed over to Singjamai police station for taking necessary legal action. And the district police will continue to do further investigation for avoiding any untoward incidents during our Sangai festival particularly. इम्फाल पुलिस न मालेंगे कैथेद लुपा लाख तरादगी तरा मंगा फाबगी वैल्यू ओइगदबा WY हाइरगा खंगनबा वर्ल्ड इज योर्स टैबलेट पीस लिसिंग तरा फागतपा ngमख्रे फागलबा पोलम सिंग अदु पोरमपात लैबा इम्फाल ईस्ट पुलिस हेडक्वार्टर दा पौमी सिंग ममांगदा पुथोखरे इम्फाल ईस्ट SP कबिक के न फोंगदोरकपदा थासगी तांग कुनमाथोइदगी लेप्तना चथरकलिबा संगाई फेस्टिवल असिदा थोखनिंगदबा थौदोक थोक्तनबा लौखतबा चेक्सन थौरांगी मनुंग चन्ना ngarang numidang andro parking ge akoibada thiba humbagi thabak chathaki district asigi SP amadi additional SP wongpam kasar gi meteng makhada narcotic cell Imphal East ki OC Kage Dev Kumar amadi SIM Shabir Ahmed naluchingba Imphal East police personnel singna thiba humbagi thabak chatharingai numidang pung 8:50 yankairom chatpa matamda चिंगनानिंगाई ओइबा मोंगदा खुत्ता पॉलिथिन बैग अमुबा पाइरगा लाकपा मियोयमा चेक तौरुबदा पॉलिथिन अदुगी मनुंगदा हिगोक मचुगी पॉलिथिन पैकेट मचा यांखैदा मसिंग यामलबा WY टैबलेट यारंबा थेंगनखिबनी हिगोक मचुगी पॉलिथिन पैकेट मचा अमममदा WY टैबलेट चनी चनी पुन्ना पैकेट यांखैदा यावबा टैबलेट बिस लिसिंग तरा फागतपा ngमखिबनी टैबलेट सिंग असि मालेंगे कैथेल दा लुपा लाख तरादगिना तरा मंगा फावगी मनुंगदा ओइबे यारबसु ब्लैक मार्केट दी लुपा लाख कुन फावगी पोलम ओइगनी हाइखी मयाई काबा चिंजा की पोलम सिंग असिगा कोनना फारब मियोय दुदी सिंगजमई ओइनाम थिंगेल दगी ओइनाम हेरामोट चही यांखै मंगा अपोकपगी मिंग लैखिद्रबा ओ धनेंद्रजीत कवि मणिपुर बु निसागी पाक्ता नाथैनना मदी मसा मऊ फबा लमदम अमा ओइनबगी पांदमदा निसागी पोलम सिंग फागतपा अमदी थिंगबगी खोंथांग लौखतपनी मखातानसु लौखतखिगनी पुलिस अमदी मियामना पुन्ना खुत्समनदुना निसागी मायोक्ता लेपमिनारबदी चही अमा अनि सिगी मनुंगदा मणिपुर बु ड्रग फ्री ओइबा स्टेट अमा ओइहनबा ngamlagani haina mahakna phongdokhi. We are continuing our efforts to make our Manipur a drug free state. We can achieve only if public also come forward to sensitize their locality and give information to police in eradicating this drug menace from our Manipur. Police will be taking the legal action, but the community has to take a preventive action from preventing their own family members, their relatives, their village people from taking the drug. NSC Northeastern Council na lupa crore listing ahum hena chading tawduna India gi manung chana leriba awang nongpoki lamdam nipanda lambi thong sengat naba thabak paikhat pa haure hairi ngasi Imphal da thunglakiba NSC gi secretary Ramoiwag unaba mada Northeast State Nipan gi oina Minister of Development of Northeastern Region donor na lupa crore listing ahum gi detailed project report thazinduna thamle hairi. We have submitted to ministry about 3,000 crore. It is called Northeast Road Development Sector, NERSTS. We have submitted to ministry about 3,000 crore. It is called Northeast Road Development Sector, NERSTS. We have submitted 3,100 crore for all the 8 states. Wakalamadi hakchang fana tinjang kaisang daba angang ama oinaba hotnabada mama mapagi chawraba thodang changi afaba khunai amagi namak masafaba khak natana wakhalau sing faba angang sing mathau tai haina Health Minister L. Jayant Kumar na phongdokre
Wafam asi ngasi State Health Society amasung National Health Mission Manipur na punna khutsamnaduna sinba State Level Healthy Baby Show Competition lisingani tarataret ki manayan thokpugi thoramda Health Minister na phongdokibani. Lamfelda laiba IMA Hall da pangthokiba thoramaduda athoiba methung lenokiba Minister Jayant Kumar na sel khaktana khunai semba yaba natte afaba khunai amagidamak masama wo madi wakhalau sing phaba miyam changi mama mapa anigi marakta khana chainaduna laiba imung amagi pikliba angangna mara tapna nungsi chanana laiba imung amagi pikliba anganga wakhalda chawna khenaba laigani imung amagi awaba amadi nungaibagi mami pikliba angang singdasu chawna tai haiki tongan ba district singda category ahum thokna khaidokduna pangthokiba masamau phaba angang changdamnabaki thoramda ahanba anisuba masung ahum suba mana phangkraba sing screening tawrum matungda state ki thakta makong mathang khanduna mana yenthokibani. Healthy baby show haraga koina angang masa phaba khat natu chimnagi physically healthy oiba masa se phaba khat natu bada angang je akoina pamjabada tawri makhalgi the whole proposal adigi bisiki message kai have target angang se mentally so healthy oin se adana angang se both mentally physically healthy oraba kanda matam dirani akoina pamiba makhalgi afaba angang tinjang kaijang daba angang ama समाज लाइन होनबदा अखोइन लौरी मतम से कोंगबा याइपोक लंबी मतम कुइना मरी लेनबा डिपार्टमेंट सेम्बिड्रे हाइबगी वाहौदगे खोइ साउनरबा मियाम नंगसी लंबी थिंगजिनख्रे लंबी असे थुब मतम द सेम्बिड्रबदी मखा ताना अकनबा खोंजंग कया चंगसिनगनी हाइना कोंगबा बाजार डेवलपमेंट कमिटी की माइकैदगी थमलकली ngasi ayuk pung tare tabadagi hauduna Kongba Bazar Development Committee amadi Kongba Bazar ya koibada leiriba khoisauner ba miyamna Kongba Yaripok lambi Kongba Bazar da thingzinki lambi thingzinki baduna maram oiraga lambi asida achara oktoba miyoi kaya da khudong chadaba kaya mayok nahanki lambi thingbaduga mari leinana Kongba Development Committee ki President Longjam Damayanti na hai Kongba Yaripok lambi ase matam kaya dagi hauraga phibam phattana lakpani lambi asida maruoina ising puthok pusin tawba gari kaya toina chatpana maram oiraga lambi asi amuka supibam phathandre nong chuba matamda lekhom leinang amadi nungsa saba matamda ufunna lambi asigi nakyata leiriba maruoiba temporary market ta insang napi yoliba nupi singda hena khudong chadaba mayokna hali haiki lambi asi sembiyo haina works minister yauna mari lenaba department ki pungning chingsinba leikre dubu lambi asi ngasi fawba sembidana leire haina longjam damayantina pendaba phongdorakli ngasi khongjang aduna maram oiraga Kongba Bazar kaithel amadi akoibada leiriba dukan sing thonglonaki nungara hairaga leba khara haibaduna nongju nungchagi matamdati yamna nungaitaba problem oire kolas tharga sembiyu aduga ato pa bazar sigi wangmada leba lambi dudi kolas thaba loigre singjamai road loigre akhoigi som yoksanbirakatra na khoidi yamna wana ngaijabani adubu hairiba semiba lambi ese lepre tang manga bogi manungda सरकार रोमदगी करिगुंबा रेस्पॉन्स अब लाक्तबा तारगदी तांग मंगागी मतुंगदगी दी अखोइना वारेप लौनरगा खोंजंग चे अमु मखा चथसिरा हाइबगी वारेप तुम लौनजे Lamphel Supermarket Mau Kaithil Saba Yaroi Haiduna Lamphel Supermarket Development Donation Committee na Chief Minister Banglo da Thomzinduna Memorandum Pisinkre JSC asina luchingba miyam ama ayuk pung nipan taba matamda Chief Minister Banglo tamna thomzilakhi miyam adu police na Nupilal Complex mamang da thattuna Khamlaba matung JSC gi mihut khara Chief Minister N Biren ga unahanduna memorandum pisin hanki JSC asig matung ina atamna na kaithel ama khak saba yaroi phurupumna makki oiba achauba kaithel ama sage hairabadi athingba amata leiti hairi Government ki leiriba scheme amadi atoba thaurang sing asi status gi manung hanjenba mafam singda leiriba miyoi singda su yauhanduna makhoi gi hak sing matik chana fanghangani haina Social Welfare and Cooperation Minister Nemcha Kipken na phongdokre miyam na masi khangna mari leinaba District Social Welfare Officer amadi District Cooperation Officer sing amatam pumna makta pau phongna biyo haina Minister na makhataki Molhoi Baptist Church TBA 1 Women and Youth Fellowship ki chahiyang khai subagi Golden Jubilee Celebration da saruk yaraduna Minister na makhatana Social Welfare and Cooperation Department ki makhada State amadi Center na senthang pithaba scheme singi matangda miyam da mayak se na khanganki Skill Development ki matangda paladuna Minister na Government ki thabak khaktana ikhoi gi option natte chawkhatpa khunayama ki maike ja changsinaba Skill Development ta ehenba meeting changsi haiki
Matang asida break amalugzage break ki matungda Senapati district ki Viewland colony da chahi nauriba nupi macha amabu ijat mangan khibagi case da case kasinbu home department na wanted lauthokre haibagi pau amadi Manipur ama Somalengi tongan tongan ba ipau sing pudana lakchage impact news bu meeting tatun lebiu mayambu amuka na taram nok cheri bulletin sigi makata pa pau miyam da pisari Senapati district ki Viewland colony da chahi nauriba nupi macha amabu ijat mangan khibada Chennai hairiba miyoi KH Kasin alias Kasinba chahi yankai apopagi maming laikhidraba mangai nanba bu law wanted lauthokre loinana miyoi sigi matangda pau piba ngambada lupa lakh amagi cash award piragani haina home department na cherol ma thokre Nakalamaromda Thaudok asiga mari lainana Liangmai Pui Naga Rongdi Liangmai Naga Katimai Rongdi amadi Namdilong Development Society ki mihutna Manipur ki DGP ga wari sanaduna laibak thiba Thaudok asida Chennai hairiba miyoi asi tha amagi manungda phabinaba taksankhre karigumba Chennai riba miyoi asi thanakhiba matam asigi manungda police department na phaba ngamdrabadi national highway khudimak thingzinba yauna akanba khongjang changsingani haina lauthokre Panbayaba amana haukiba August amada chahi nauribi nupi macha amabu ijat manghalaba matungda hatnaba hotnaram khiba miyoi ama ngasi fawa police na phaba ngamdana leibagi damak miyamna irang hauraktuna national highway 2 thingzinba amadi khongjang changsiliba miyamga police ka chawna mukna ba phawwa leikrabani Sangai Festival ga mari lainana Manipur Tourism Department na sindana ngasi sana konungi thangapata hiyai hiren tanabagi thoram ama pangthokre mathang chahidagi Sangai Festival ga saruk amoina hiyang hiren tanabagi thoram ama sana konungi thangapata chahi khudingi leptana pangthokna ba hotnaragani haina Education Minister TS Radhesham na thajapa pikre Nupa amasung nupi ki kanglup ani thokna pangthokiba hiyang tanabagi thoram adu hodokpada Chief Guest ki warol piraduna Education Minister na makhata na phongdokhibada Manipur haiba mafam asi mamangaida paturel na koisinduna lairambana lamdam asigi miyamgi lu tongda paktuna lakhiba hi honbagi haithoi singthoiba du mangkhidanaba hiyang tanabagi thoram asi toina pangthokpa maruoi haikhi loinana thoram adu da sarug yakhiba maidingu leisemba sana jawbana phongdokhibada Manipur gi puwari ga sagonaduna laklaba sana konungi thangapatki ising phatribasi phahannaba gamena mityeng changhaningbagi apamba phongdokhi Hairiba mafam asi ningthina semjinduna thamba ngamlabadi langkoiba singi mityeng chingsinpham oiba ngamgani haibagi thajaba su phongdokhi koi itihas ka mari lena thakni rokom sawa yang ka nawi jaga de si koi meamna leminari ba wangkai thanga pa haiba masina ai ba iksa na kalli adu masi mathang sahidagi nasi anakari hogorabina koi tanara ni ko siawre local level siawre koi tourism department gi corporation ni chairman siawgi Aku yang honorable CM dah hire mesti kerana aku develop tahu kerana memonga macam lagi di sangai festival ini seru kama hen koina kerana nak jauh memonga tu biar ada dia tu tangan raga koi sensi nak orang jage Miyoi tara humdoina saba Myanmar da laikhraba Manipuri singh delegate amana ngasi Manipur ge Chief Minister Nongthomam Biren Singh ga unakre Delegate adubu taramna okladuna Chief Minister na haukiba matam khara sida India amadi Myanmar gi mari fagalakle haina phongdoki loinana Sangai Festival lisingani tara taret ka mari leinana pangthokiba Mandalay amadi Manipur gi nupi singi football match amadi leibagani gi interregional media interaction program gi matang supanki loinana Imphal Mandalay bus service atuba matam da haudoknaba Manipur laingak na kanna hotnaragani haina su phongdoki More Trade Center gi conference holding as scientific rearing of poultry gi training pangthokre Training asi Narcom 3 Chandal amadi Department of Animal Sciences and College of Agriculture Cow Imphal Center for Women and Girls ka khutsamnaduna pangthokpani Training program adu da resource person oina Department of Animal Sciences and College of Agriculture Cow Imphal gi head Dr. Ranadhir Singh na Housing Feeding and Disease Management in Poultry gi matang amasung Dr. KSH Pavitra Singh na Breeds and Breeding of Chicken gi matang da wangangki masigi tungda Cow Imphal gi Extension Education gi Deputy Director Dr. K Ras Bihari amadi Narcom 3 Chandal gi Project Manager Lily Rose Jajosu wangangki NAC gi makhada additional fund poultry rearing unit ki makhada training si pangthokpani beneficiary singna yen yoraga mokoi ki income enhancement gi damak ni ngasi se adugi makhada training do yen do yok tringai da training do first pitharaga kramena yen do yoraga
ꯀꯔꯝꯍꯥꯏꯅ ꯃꯈꯣꯏ ꯏꯟꯀꯝ ꯂꯥꯛꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯉꯁꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯤꯕꯅꯤ उषा सिलाई स्कूल प्रोग्राम की मखादा नुमित तरेनी चुपना चथरकपा क्लासिकल सिलाई स्कूल ट्रेनिंग असी मपुंगफाना लोइसिनख्रे पीपल्स डेवलपमेंट सोसाइटी न्यू चेकोनमदी देशबंधु क्लब कसार अनीना पुन्ना खुदसमनदुना पांगथोकिबा ट्रेनिंग प्रोग्राम लोइसिनबगी थौरम अमंगसी न्यू चेकोनदा लेबा पीपल्स डेवलपमेंट सोसाइटी की ट्रेनिंग होल्ड पांगथोकी थौरम अदुदा सरुक याखिबा मणिपुर लेजिस्लेटिव असेंबली की स्पीकर युमनाम खेमचान यावना उषा इंटरनेशनल लिमिटेड चांदमारी गुवाहाटी की मैनेजर मनोज कुमार शर्मा यावना मियोय क्याना सरुक याखी ngasi thauram aduga adugi saruka moina trainee singda usha machine singsu yenthoki state sigi income the state sigi revenue ji yang kanda sagi sarkar gi thabak di kasu yamda phangba yararoi dabanina isa na hona jar kanda sendan lanbi thibam thokpani isan ise singna seliba phanek sing ji loinmak machine da tai aikhoi gi leidiba living ut siga अखोगी लेरिबा ट्रेडिशन सिगा टेलरिंग से थादोक नबा यारोदबा पोट अमनी मेसिन अमा खतंग फल लेरकांदा युमदा कासिन नमदा तुबुदुनादी यादबनिना सगे ग्रुप पॉइंट बुटोबिदसु खरामना मार्केटिंग तरो खरामना सुरगसु मुद्रा लोन सिंगबा सेल्फ हेल्प ग्रुप की लोन सिंगबा सिंग थादा बिरकांदा हेन सखना होनबदा आइसु मतेंग पांगजगे हाय मियोय खरना इम्फाल के होदाम लाइरेंबी होदाम लेर की खुबम थुगाइरगा अनोबा लाइरेंबी थमजिनबगी थौंग असि लेकाय असि क्लब अमदी मियामना अरिबा खुबम की सक्तम अदु हंजिनबा होनबियु थौदोग असि अचौबा वाथोक अमा ओइरक्ट्रिङैदा असेंबली कॉन्स्टिट्यूएंसी असि की एमएलए ना लेकाय मियामगा पुना फमिनदुना वाथोक असि की वारोइसिन पुरकनबा होनबियु हाइना कंगलै इमालुपना चेरोल अमदा मरि लेनबसिंगी पुंगनिंग चिंगसिलक्ली हक्चांगी अनाब कयादगी ngaktokpa ngamlaba chengumdagi semba bio mushroom beta glucan gi potlam sing ngasidagi miyamda fangankhre sangai festival gi saruka moina lamboi khongnang khongda leba trade center da pangthokiba thoram amada potlam sing asi puthokliba australia da based oba chante holdings private limited ki chairman albert chana ngasidagi potlam sing asi miyamda fangalagani haina lauthokibani All Manipur Police Constable Male Civil 10+2 Viva Voice Completed Candidate 2016 na Mongsangai de leiba Old Age Home da sel yoiba mateng pangkhre mateng adu home adu da leiba ahal singi tungi punsida awat apasing kharada oirabasu fagatnaba pangbani hairi लोक जनशक्ति पार्टी की चाही तरानिपान मपुंग फारकपगी मपोक कुमोन थौरम पार्टी असigi मणिपुर स्टेट यूनिट न सुसिंदुना बाबुपुरादा लेबा स्टेट हेड ऑफिस ता पांगथोखरे हाइना चेरोल अमदा पाउचिलक्ली लमदम असिदा अपुनबगी पांगल अमा सागतुना चाउखतपगी लमजेल द खुमांग चाउसिन हनबा हाइबसी एलजेपी की पांडमनी मणिपुर लेंगाक्तसु पार्टी असigi अमतंगारबा मिहुत मिनिस्टर कराम श्यामना मतिंग लेना मदी थमोय सेंगना थबक तौरी लोइना मियांगी याइफनबा तौबदा मियामना सुमतिंग पिबियु हाइना चेरोल असना अपील तौरकली IGR South की मीटिंग मखादा 9 सेक्टर असम राइफल्स की 5 JNK राइफल्स न सिंधुना NCC कैडेट सिंगिदमक COB नंबोल द चथरकपा आर्मी अटैचमेंट कैंप ngasiloisinkhre tongan ba district singdagi lakpa 14M battalion NCC gi cadet 53 na camp adu da sargyakhi closing ceremony gi warol piraduna Colonel Amit Bedi na cadet singda award su yenthoki Churachandpur amadi Bisnupur district na best cadet ki mana fangki ngasi nongmagi sanabagi pauda taramathoi suba Manipur Polo International Tournament ke final da Argentina Polo team amasung India Polo team B Manipur anina lamba taunargani ngasi Imphal gi mapal kangjebung da sanakiba Polo Tournament asiga hanba semi final da Argentina Polo team gi sanaroi Juan Pablo Saravia na Panjal Maria duga Juan Cruz Gramazo madi Miguel Uriburo na anina Panjal ahum ga chanduna England Polo team bu yamna lakchena Panjal taramanga da maithiba pibangamki Tournament asigi ngasi sanakiba anisuba semi final dana India Polo team B Manipur na USA Polo team bu Panjal taret tarukta maithiba pibangamki Tournament asigi final changkraba India Polo team B Manipur gi sanaroi Biojit amasung El Atangbani na Panjal ahum aduga T Pradip Kumar na Panjal amaga chanbangamki Mighty Horaba USA Polo team gi Panjal taruk aduna Nick Johnson na Panjal manga amadi George Vasquez na Panjal amaga chanki
ngase sanakhiba polo tournament asida Manipur gi Deputy CM Joy Kumar, Art and Culture gi Minister L Jayant Kumar, PhD gi Minister Losi Daiko loinana MLAS Rajen amasung Suraj Kumar Okram yauna thauramadu da sargyaki. Manipur Horse Riding and Polo Association is in the Manipur da Jose Chathariba Sangai Festival ga mari leinana pangthokliba International Polo Tournament asigi final match hayeng nungthil pung ama tabada sanaragani. Our original sport, which is known as bowling, okay, probably is very suitable for game of polo, being somewhat small, somewhat distance, not very tall. Probably that was is most suitable. Our government, we are trying to save this money by giving special emphasis on its hearing and also allocating certain areas for its hearing. In this regard, I think the organizing the international polo matches would also help. This development of polo international would help in saving the money of Manipur. Manipur Sangai Festival 2017 ge sarukama oiriba humsuba International Invitational Kang Tournament da Manipur Kangkhut final jangkhre ngasi Khumalampaki Manipur Kangsang da sanakhiba tournament asige ani suba semi final da Manipur Kangkhut na yamna lakchana Hailakandi Kangkhut pu Panjal Konithoi Nipan da maithiba piramlaga final changbangomki. Art and Culture, Tourism amadi Youth Affairs and Sports Committee Makhada, Manipur Kang Association Sinuna Chathariba Kang Tournament Sida, Bangladesh, Jirebam, Hailakandi, Hozai, Kasar, Myanmar amadi Yumbu Oriba Manipur Kangkhut yauna Puna Kangkhutar in a Sarkyari. Hayeng, Khumalampaki Manipur Kangsang da Sanagada Kang Tournament asigi final da Mapalangi Kangkhut ama Oriba Bangladesh Kangkhut amadi Manipur Kangkhut anina lamba taunargani. Art and Culture, Tourism amadi Youth Affairs and Sports Committee Makhada Manipur Kang Association Sinduna Chathariba Ahumsuba International Invitational Women's Kang Tournament ki final da Gopal Deva Kangkhut School amadi Kasar Kangkhut anina lamba taunargani. Ngasi ya school hero han balekai leiba Gopal Deva Kangsang da chatharakliba Kang Tournament asigi ahanba semi final da Gopal Deva Kangkhut school na Hailakandi Kangkhut pu Panjal Taruk Mari da maithiba pikhibaga loinana Khumalampaki Manipur Kangsang da sanakhiba ni suba semi final dana Kasar Kangkhut amadi Bangladesh Kangkhut anina match asigi apiba matamda Panjal nipan chanarba matung tie break sanabada su Panjal ahum chanabadagi tournament asigi chana kanglon gi matungina toss na match asigi aka apo gi laiba clip na bada Kasar Kangkhut na toss ngamduna match asi mai pak pangamki Nupigi oiba Kang Tournament sida Adult Kang Union Thangwaiban Hailakandi Kangkhut, Hozai Kangkhut amadi Kasar Kangkhut na Group A aduga Jiribam Kangkhut Gopal Deva Kangkhut ya School amadi Bangladesh Kangkhut na Group B da sarukyari. Jathariba Kang Tournament sida hayeng ya School da leiba Gopal Deva Kangsang da final sanargani. Humdra Suba Senior, Nifutaret Suba Junior, Amadi Kunhumdo Suba Sub Junior National Track Cycling Championship Madang Chahigi, January Anidagi Taruk Fau the Pangtok Lagani Hairi. New Delhi the Pangtoka Doriba National Cycling Championship as a Sarukyarunaba Manipur Timama Semnaba, December Anida Kumalampak Cycle Velodrome the Pangtoka Doriba Trial Sida Sarugyaningba, Nupanupi, Amadi Nupamacham Sunupi Machasina Sarukyaraba Yaragani Haina, Manipur Cycling Association Secretary Nathador Pachero Lamana Kangalakli. Nakalamaromda Ahanba Haibok T20 Cricket Tournament Langthabal Sporting Club Nasindana Pangthuklagani Hairi. Manipur Cricket Association ki media makhada chahi asagi December 13 dagi Langthabal Public Ground pangthokpa haugadoriba T20 Cricket Tournament asa sarugyaningba Team Singna December 19 fawbada ming chanba yaragani haina LSC Langthabal na thadorpa chero lamana khangalakli. Indiana Yumbu Iduna Ranchida December Mari dagi Mapan Fawada Pangthoka Doriba Asian Classic Powerlifting Championship the Sarugyanaba Manipur dagi coach mayauna sanaroi mari ngasi Imphal thadokre. Ngasi khongchada Indian team ki coach and Shushila Gilamjing Makhada Lakshmi Ningthauzam and Babita El Memoli Amadi S Sunil Hariba sanaroi singasina sarukyaki. Youth Affairs and Sports Chandigarh Simba Administrators Challenge Cup Under 17 All India Football Tournament ke semi-final da Manipur ke club FC Imphal City Mighty Haure. Ngasi Sector 7 Chandigarh Sports Complex asana kiba semi-final match da Chandigarh Football Academy na FC Imphal City bu Panjal ani sinoda Mighty ba piram kibani.
Panbaya abdi haukiba November 22 gi chatharapan 17 gi oiba football tournament sida Manipur gi club amo oiba FC Imphal City under 15 gi sanari singna saruk yaduna semi final phawba changlakibani. Tournament asigi third place ona hayeng sector 42 Chandigarh Sports Complex FC Imphal City amadi Minerva FC ga lamba taunaragani. Panbaya abdi chathariba tournament asida fazaba performance pikiba FC Imphal City gi sanaroi Thaudam Robin Chandra, Naurem Raza amadi Mohammad Asad haiba sanaroi ahumasi Youngster Club Chandigarh da thamduna sanahanaba club asina offer piraki. Manipur Softball Association is in Mapan Suba East Zone Softball Championship Ilsingani Tarataret Lagliba December Madagi Humfaba Kuman Lampak Sports Complex Pangtok Lagani Haina Manipur Softball Association Cherola Mada Pauchilakli. Masinamaram Oiduna Championship Asigi Manungda Kanagumalup Amatana Ban Amadi Strike Nachimba Topida Naba Haizabagaloinana Championship Asibuma Pungpahan Binaba Cheros na Pauchilakli. Arabida Bulletin Sigi Headlines Amohanamiam the Tamsake. India da lairiba yumthong khudingda mai fanghangadoriba Sobhagya scheme Union Minister R.K. Singh na Manipur da su hogdokre. Donor Ministry ki Director Ravindra Chaudhary na More da semgaliba 132/33 kV substation yengsin kre tha ahumari manungda loisinaba MSPDCL da khangan kre. Myanmar amadi India ge Inter-Regional Media Interaction Program da lambi thung amadi lalon itik chawkhat hanbada journalist singi chawrba thodang lei haina phongdokna khre. Imphal East Commando na lona thingkraba lalholop RPF PLA gi cadre ani amadi nupi overground worker ani khutlai ga konana thongju da gi phagat khre. Amasung Malengi Kaitel Dalupa Lak Tara Mangarom Oigadaba W White Tablet Piece Listing Tara Imphal East Police na Andro Parking Dagi Fagat Pangu Kre.